나간 마요음을 상이 랭아 이제까지 뭔가 쌍은 해서 그런 거 연달아 해서 거기 튀어갑네가 아니라서 그래서 끼다니는 lại 여기 오래요. 집이가 땅가면 lại thật ra khơi bên này 미세 này thật ra bà có phun rất là cái ảm nữa là tôi nam rabon á đây đấy muốn rabon ubra mi cứ làm gì mà ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯃꯐꯝꯗ ꯐꯥꯏꯅꯦꯜꯂꯤ ꯌꯧꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯂꯦꯞꯄꯒ ꯉꯥꯏꯔꯤꯅꯦꯕꯀꯣ ꯃꯄꯥ ꯍꯣꯏ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯃꯣꯏ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯂꯩꯇꯕꯒꯤ ꯈꯥꯝꯕ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯀꯥꯏ ꯖꯒꯥꯗ ꯈꯥꯝꯃꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯀꯌꯥꯝ ꯂꯥꯞꯅ ꯑꯩꯈꯣꯏ ꯉꯥꯏꯔꯤꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯃꯣꯏꯁꯤꯗ ꯏꯁꯩ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯀꯩꯅꯣ ꯊꯝꯖꯕꯅꯦ ꯁꯥꯎꯟꯁꯦ ꯇꯥꯍꯜꯂꯛꯇꯕꯅꯦꯕꯀꯣ ꯏꯁꯩ ꯇꯧꯕꯒꯤ ꯑꯗꯨꯅꯦ ꯉꯥꯏꯔꯦ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯦ ꯃꯝꯕꯅꯤꯅ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯗꯥꯟꯁꯀ ꯇꯧꯔꯤꯅꯦ ꯃꯥꯏꯁꯦ ꯀꯟꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯦ ꯀꯨꯏꯅ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯕꯣꯝꯕꯤꯂꯥꯅ ꯃꯑꯣꯡ ꯊꯥꯔꯤꯕ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯅꯥꯀꯟꯗ ꯇꯦꯟ ꯑꯃ ꯂꯩꯁꯨ ꯎꯕ꯭ꯔꯥ ꯃꯣꯏꯁꯦ ꯇꯦꯟ 3 ꯊꯝꯃꯦꯕꯀꯣ ꯑꯥꯗ ꯑꯃ ꯂꯩꯔꯤꯁꯤꯒ ꯑꯗꯒꯤ ꯁꯤ ꯃꯣꯏ ꯑꯅꯤꯁꯦ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯄꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯄꯨꯁ ꯊꯝꯃꯒ ꯅꯝ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯎꯍꯧꯗ꯭ꯔꯦ ꯁꯤꯅ ꯗꯥꯟꯁ ꯇꯧꯔꯤꯕꯅꯤ ꯂꯤꯡꯖꯦꯟ ꯀꯟꯅ ꯏꯁꯩ ꯁꯛꯄꯒꯤ ꯅꯨꯡꯉꯥꯏꯅꯦ ꯃꯣꯏ ꯍꯥꯏꯕꯗꯤ ꯁꯨꯝꯕꯁꯦ ꯃꯣꯏꯗꯤ ꯆꯠꯄ ꯐꯪꯗꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯤꯗꯣ ꯑꯍꯥꯟꯕꯒ ꯑꯣꯏꯕꯒꯤ ꯍꯔꯥꯎꯖꯔꯤꯅꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒꯤ ꯗꯥꯟꯁ ꯀꯟꯅ ꯇꯧꯔꯤꯅꯦ ꯑꯁꯤꯅ ꯃꯔꯣꯟ ꯅꯨꯡꯉꯥꯏ ꯃꯨꯠ ꯅꯨꯡꯉꯥꯏ ꯈꯜꯂꯛꯏꯕꯅꯦ ꯃꯥꯁꯨ ꯀꯟꯅ ꯑꯍꯨꯝ ꯑꯁꯦ ꯋꯥꯗꯅ ꯐꯝꯃꯒ ꯑꯆꯥꯄꯣꯠ ꯆꯥꯔꯤꯅꯤ ꯃꯌꯥꯝ ꯃꯣꯏ ꯇꯦꯟꯁꯦ ꯀꯥꯞꯄ ꯍꯧꯗꯣꯔ ꯃꯥꯜꯂꯦ ꯉꯥꯜꯍꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯀꯥꯞꯄ ꯕꯣꯝꯕꯤꯂꯥꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯃꯣꯏ ꯑꯁꯤ ꯔꯥꯕꯟ ꯆꯥꯏꯁꯦ ꯕꯣꯝꯕꯤꯂꯥ ꯉꯥꯛꯇꯅꯦꯕꯀꯣ ꯃꯅꯨꯡꯗ ꯀꯥꯞꯄꯁꯦ ꯔꯥꯕꯣꯟ ꯃꯩ ꯊꯥꯔꯝꯗꯥꯏꯒꯤ ꯍꯧꯖꯤꯛ ꯃꯣꯏ ꯇꯦꯟ ꯃꯩ ꯆꯨꯕ ꯍꯧꯈ꯭ꯔꯦꯕꯀꯣ
ꯇꯦꯟ ꯑꯍꯨꯝꯃꯛꯁꯦ ꯃꯩ ꯆꯨꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯇꯦꯟꯁꯦ ꯊꯧꯔꯤ ꯇꯤꯡꯉꯒ ꯁꯦꯝꯃꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯗ ꯊꯧꯔꯤ ꯑꯃ ꯎꯔꯤꯁꯦꯀꯣ ꯑꯁꯤꯗ ꯁꯦꯝꯃꯤꯅꯦ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯂꯥꯎꯅꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯇꯦꯟꯁꯤꯒꯤꯅꯦ ꯑꯗꯣ ꯑꯁꯣꯝꯒꯤꯁꯨ ꯂꯥꯛꯄ ꯍꯧꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯇꯦꯟꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯗꯅꯀꯣ ꯃꯥꯁꯦ ꯆꯠꯂꯨ ꯌꯥꯗ꯭ꯔꯦꯕ ꯑꯅꯤꯁꯤꯗꯤ ꯂꯥꯛꯑꯦꯕꯀꯣ ꯆꯠꯂꯨ ꯌꯥꯗꯕꯒꯤ ꯍꯣꯔꯦꯟ ꯑꯁꯥꯏꯗ ꯊꯥꯖꯠꯂꯒ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯝ ꯑꯅꯤꯁꯤꯗ ꯉꯥꯏꯍꯧꯔꯅꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯏꯅꯦꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝꯁꯦ ꯀꯟꯅ ꯂꯥꯎꯔꯤꯅꯦꯕ ꯁꯤꯗ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯛꯄꯗꯨꯗꯅꯦ ꯁꯥꯎꯟꯁꯦ ꯑꯣꯐꯇ ꯊꯝꯃꯦ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯛꯄꯒꯤ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝꯅ ꯂꯥꯎꯕꯗꯣ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯝ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯌꯥꯗ꯭ꯔꯦ ꯑꯅꯤꯁꯤꯗ ꯉꯥꯏꯔꯦ ꯇꯦꯟꯖꯩꯁꯦꯀꯣ ꯃꯌꯥꯝꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯤꯁꯦ ꯑꯁꯣꯝꯒꯤ ꯇꯦꯟꯁꯦ ꯂꯧꯊꯣꯛꯈ꯭ꯔꯅꯤꯕ ꯌꯥꯗ ꯆꯠꯂꯨ ꯌꯥꯗꯕꯒꯤ ꯑꯁꯥꯏ ꯅꯠꯇꯗꯤ ꯃꯤ ꯑꯃꯒ ꯇꯥꯁꯜꯂꯛꯑꯗꯤꯅꯅꯦ ꯂꯧꯊꯣꯛꯈ꯭ꯔꯅꯤꯕ
ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯕꯥꯏ